Manipur Shaknairaba filmmaker Oken Amakcham Ngashi Leikhidre, Shaknairaba film actor amasung director Oken Amakcham na masagi anaba amana maram oiraga ngasi ikhang khangaudana leikhidabani. Shaknairaba filmmaker asina leikhidabada film forum Manipur chairman in charge and Surjit Kanta Singh mifam apu oiduna forum gi mayai sanglenda awaba phongdokpagi mifam ama phongki hairi. Mifam aduna leikhidrebagi thawaina ingna chikna sembiba mapugi nakta potha jarunaba minute ani leptuna awaba phongdokri. Shaknairaba filmmaker asina ngasi ayuk leikhidre haibagi pau hek tabaga leikhidrebagi yum kongba khetri lekaida forum gi chairman in charge and Surjit Kanta BV Surjit, vice chairman Khetramim Kishore Kumar, information and communication secretary Rakesh Naurem, joint secretary Imo Yumnam Amadi, all Manipur Sene Equipment and Handler Association gi president Moirangthem Mani na chingba film gi thoburai sing chatuna leikhidrebagi mafamda hai leikatuna ikai khumnabasu utki hairi. BB Surjit na thamoi sokna phongdokhibada leibak miyamna thoidok hengdokna sakhangnaraba Oken Amakcham na ngasi taibangpan thadoktuna chatkhiba asimak film gi taibangda amadi khunai asida khwaidagi achauba mangjaba amani haiki. Kishore Kumar na phongdokhibada Manipuri film gi taibangda achauba mafam kalamba filmmaker Oken Amakcham na leikhidabasi Manipuri film gi oinadi yamna mangjaba amani. Manipuri film industry asida mahak loinana punna thabak tawduna chenmin chongminarkhiba Manipur gi tanglaba filmmaker amani haina phongdokhi. Manipur film gi taibangda achauba mafam ama kanbiramba agi maru ni Oken Amakcham filmmaker Manipur Ngashi Leikhidre mana leikhidabasi akoi Manipur film gi yamna sauna mangjaba asigumlaba numida sida ni manung yawa bada akoi film forum na saru yajari ai sa nuai jati ai marubasi sang film da akoi punna thabak tawduna koi chairman rakani adobo ngasi di mahak akoi gi mayam maraktagi lam sakre magi mapamda akoi na awal pokok sebagai loidan mungkin awal orang nomil lepas merah mungkin apa jadi yang musnah menurut film ini lagi nanti sekitar saya tu yang saung mangsa menjadi mana tu cuba aku mau melihat ini apa sih lagi saya tinggi mati film forum saya menjaga nang hobi begini orang jawab ada film forum saya tinggi film terjadi berkomisi Manipur yang memiliki lagi nang hobi ini mana jawab aku sih seru aja semoga baik yang bersina aku pilih kolkar ini cina aku mau pilih kolkar ini cina lagi nak aku mau dapat